मतम अमगी नेशनल फुटबॉल प्लेयर अदुगा हुजिकना लमदम असिगी चीफ मिनिस्टर ओरिबा एन बिरेन गी मिटिंग मखादा ngasi ahing Argentina amadi Croatia ani gi marakta sanakiba match Imphal gi board kapthokna miyam da meeting thankhre loina na chief minister masa ahing nongyai da board chatuna football bu pamjaba single loina na pangthokiba match adu punna meeting taminaki ngasi ahing nongyai da sanakiba Argentina amadi Croatia ani gi marakta match aduda Argentina na goal da Croatia bu maithiba piramduna final changba ngamki tang taramanga gi ahing pung 12 makhai da France amadi Morocco ani gi marakta ani suba semi final match pangtholagani haiba match asida mai paglakpa team aduga lagliba tang time panda hojik chathariba world cup asigi final match sanaduna world cup asigi maraibu lepkodori hojik Guwahati high court ki justice oina thawpuriba Manipur gi N Koteswar bu Jammu Kashmir amadi Ladakh ki chief justice oina thawpunaba India gi chief justice Y Chandrachud recommend tawkhre Mahakatharga High Court ki just ahum hojuk leriba posting mafam dagi transfer tawnaba Supreme Court ki collegium na recommend tawkhibani N Koteswar West Bengal gi Purulia da leiba Ramakrishna Mission Vidyapita mahi tamlaklaba matung Shillong gi St Anthony College dagi science stream da pre university losin ki matung tarakpa kunja lising amaga chamap marfu hundoi da Delhi gi Kirori Mal College dagi political science da BA losilaba matung Delhi University dagi kunjal lising amaga chamapan marfu ga tarukta LLB losin kibani Gujarat ki Ahmedabad ta ngasi numidang waram pung manga makhai dagi pangthokadoriba Pramukh Swami Maharaj Shatabdi Mahotsav hawdokpagi thoromda Prime Minister Narendra Modi saruk yagadori India yauna malem gi leba kaya amadi mioi kayana spiritual luchingba ama oriba ikai khunariba Pramukh Swami Maharaj gi mapok numit kamari lenana Ahmedabad ki Sahibag ta pangthokadoriba thoromasi mathang chahi gi January gi 15 fawa pangthokani hariba thoromasida malem gi leba kaya dagi mioi kayana saruk yagadori Haukiba pung kun marida India da nongna mioi chamaga yankhani thoi covid positive oiba thenaki leina asina maram oiraga mioi leitaba yaukide pagalapagi chang chada marfudra nipan dasmik nipan chino daida leiri apunba confirm case na koti mari lakh nifu taruk lising humudra manga chani nifu taret yaukre active case na lising ahum chanipan nifu taruk ta handarakre leina asina maram oiraga leikidaba mi gi masing lakh manga lising kuntra chatuk yankhani pan da leiri Laina asidagi nava faduna discharge tawkiba migi masingna koti mari lakh nifu mathoi lising nifu chatret nifu hundoi sukre laina asidagi ngakthoknaba vaccine kapthokiba apunba migi masingna koti chani taramapan lakh marfudra nipan henkre malemgi oina covid laichana khwaidagi hena sohalaba lebaksingi manungda US na ahanba India na ani subada amadi France na subada leiri awang nongpok state ki oina Assam na ahanba Mizoram na ani suba amadi Manipur na subada leiri